Lourok Pantha Yaropaka Loinana Lomi Singna Lambida Lou Yeisinba amadi Labuk Tagi Garina Leibak Lambida Thadaramba Sing Logi Matung in the Fagalagani haina Thoubal Dishi Antem Subas IAS Nangarang order a laothokkhre matung asi Lambida Pobon Paiduna Lou Yeisinba Thorang Torma from Ama Yehan Kidre Pawasina hai DC Thoubal nangarang thokiba order adugi wang madangase yuk Thoubal athokpangi arong turel nakan gi Lambida Kanglon kaina lambi thachinduna Lou Yeisinba Pobon Sing paiduna thamle haibagi paw fangbadagi Thoubal police ki team ama changsinduna thingbaga loinana atopa mafam amada hongdok hankibani hairi lambi tangkhai thingduna Lou Yeiba amadi Labuk Tagi Karakpa Gari singna Lambida Leibak Thadaramba Sing Thadaramba Yaroi haina ngarang thokiba order adugi wang madami yamnasu makhatana thabak tawbiganu hairaduna lambigi khudong thiba thokadabadagi kannanaba honabada miyamnasu mateng pangbiu haina dishi Thoubal ahalthem Subas IAS na miyamda appeal torakli nakal amaromda machine na Lou Yeiba matamda madudagi kamthorakpa charusing adu Lou Yeiriba laupu singna mafam chana loishinbiramu ngasisu tenthagi mafam amada Lou Yeibagi charusing electric post mathakta Panduna Lainambadagi MSP DCL staff singna sengdokhre hairi Lopu singna Lou Yeiba loiraga hanna yenglamdana chatna khibana maram karigumba electric post mathakta leihoriba charu sing aduna mai horaklabadi maduda mangjagadawriba asi lamdam adugi miyam khaktani maram aduna Lopu singna Lou Yeiba loirakpada mafam chana loishinbiramu hairi